Matamgi Manipuri Wari channel asibu tambiriba wai pumnamakpu taramna okjari ngasi sumahau sangum Ojagi Lamhenbi Ningthouja pasuba tangkak amok puduna lakjari mayam punna taminarasi Damcha nang luhong ki bayar roye wai se hairaga laijadu makut aniduna mamaidu khamjalaga hikapli aduga amokso machin hairakli Damcha nang luhong ki bayar roye ai damcha ga kaida magam loye machin tablap solnaga dongliba khongabda phawa lokthokdabi phamungduda longna tumthai mamidu chumjring yengkhatli wakhalduda shukhalli luhong bagi matam lep daraga kari ge ngoda hidoktriba kari ge ngoda wa loliba Damcha gi sebo ai ma sing manung si bana traprade ai ma ngagdi ai wa ngagdi haidada thim laga naksi basaraga thabak awi do pidu galo hongna bahut ari chalo ai ne khali ba wakal se himnke Damcha da ai budi am nung siru dide Damcha ai ne nang nung si bade yamna nung si bade ai bu thadok laga chan khinu ko Damcha rai bu thadok lam laga chan khadi ai di hing laga lai hubu gam loye ai di si ye wakhalu khana khana mamitagi mapido maso khajaina kana kanduda chen tharakli tanjaduda unsibaso laije school halaklamani khanbagira message tharakli message langpagi ringtone makhondo tabaduda laije shuken khakta tai makhotana mapido patpatai thokladuna mamaido on thoklaga phone du paikhaladuna punsibagi message to yengli halaba laije sho piri set reply piri larik pathoro dodi laija machindu pomlap tawga mamitagi mapido tap tarduna Damcha how nangim ta kada bujalino baba na kawani numit mari mokti halaroi ai somna thabak amasu leide nasai thabaga ranbirga sanari ba wari done punsibana hairakli duga laijado mapukning amuk hena nungsikri tasingna lohong khidawraboi khalli message reply piba ngamdabi domina yengduna leiri punsiba sulainjana message halak mandrabaduda amukasa message thajalakli kidawrage domina leide lekpa thorogo ai somda thabak amda torkige lainjado yam hato message to muhalli ngai ko Damcha wari sana kise handakti message halaki tre punsibado laijaso phone do munning naga punsibagi message halak pangai dana lei tanjadada thaba sulainjigi thongjal mayanda da lefladuna bema mamagi khonjalo taraga laijaso khangpre khangi makhondu simladuna how kaina nung thasida thonglon selisiba laijado tablab khumlakli firol hongtokli adoine jarawan khidra laik pargi mama ai chaningre gyan tabaga sadena khumlakli machagi matawduda thabaso paro dodi asi hairam naga thabaso makhada kumthakri laijashu phone do pai khalaga punsibana message halak pra haifet ingli message halak tabaduda tapna haugali kari amuk khalak pano khangde mamidu khojilaga angangi hangnabi machinda pena hairakli hera yaruda mi sugam nungsinaraga nupidu thabak tawi haiduna bo signaraga hekta lohongbo yaro hana khangna boiraso hawjik aiga nungsinari kariguma lohongbo taraga sane aina lohongbo thogaiduni magi meleiduna kundu hokjingai dane aina hana chinsila hokdini asiba ngamjaba ai laijana dredana kaigino aina wakhala samson tharisiba wakal sonthabe yade asengma madi khangkini tasengna Damchana ai bunung si boilamnadi wafam se khangna engonda lotsalaga thamla mahana khangdabagi oiramba saida karigo Damchana lohongbagi wafam se khangnamlaba mana thabak tawbi nupini daimani khalaga khungataga aibona kana baleite leitumgumbani khalaga lama khangna handok piramlaba mahasaina lemna tharayeseni waise hairaga lainjado phok hawgali adaga school dress to sasat hongdoklaga thangna amaga loinana bag tu paiduna makhada kumlaktuna larik pa ba hauri asomda supunsibo haigi imungdo numidang jak sing chanaraba matung
ꯅꯟꯗꯣꯅ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯐꯝꯃꯤꯟꯅꯩ꯫ ꯅꯟꯗꯣꯅ ꯋꯥꯔꯤꯗꯣ ꯑꯇꯣꯞꯄ ꯑꯃꯔꯣꯝꯗ ꯍꯧꯗꯣꯔꯛꯂꯦ꯫ ꯁꯅꯥ, ꯅꯪ ꯑꯥꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯅꯤ? ꯄꯨꯟꯁꯤꯕꯁꯨ ꯇꯞꯂꯞ ꯈꯨꯝꯂꯛꯂꯤ꯫ ꯇꯝꯕ ꯉꯝꯗꯦꯗ ꯕꯕꯥ꯫ ꯃꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯤꯡꯖꯦꯜꯗꯣ ꯐꯠ ꯈꯨꯝꯂꯛꯂꯦ꯫ ꯗꯥꯆꯥꯎ, ꯅꯪ ꯌꯨꯝꯗ ꯁꯨꯛꯂꯩ ꯂꯩꯅꯤꯡꯗ꯭ꯔꯕ? ꯄꯨꯟꯁꯤꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯁ ꯏꯆꯟ, ꯁꯣꯝꯗ ꯁ꯭ꯀꯨꯜꯗꯣ ꯄꯥꯛ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏꯕ, ꯑꯗꯨꯒꯤꯅꯤ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯔꯣꯏꯌꯦ꯫ ꯂꯤꯡꯖꯦꯜꯗꯣ ꯃꯆꯤꯟꯗꯨ ꯄꯩꯈ꯭ꯔꯦ, ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ꯫ ꯅꯟꯗꯣꯁꯨ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯅꯪꯒꯤ ꯁ꯭ꯀꯨꯜꯗꯨꯅ ꯑꯣꯏꯕ ꯌꯥꯔꯗ꯭ꯔꯅꯤ ꯁꯅꯥ? ꯑꯣꯏꯔꯣꯏꯗ ꯕꯕꯥ꯫ ꯅꯟꯗꯣꯁꯨ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯊꯣꯔꯛꯂꯒ ꯁꯅꯥ, ꯋꯥ ꯍꯥꯏꯒꯦ ꯇꯥꯎ, ꯑꯩꯅ ꯉꯁꯤ ꯂꯥꯛꯇꯕ ꯌꯥꯗꯦꯅ ꯍꯥꯏꯅ ꯀꯧꯔꯤꯕꯁꯦ ꯋꯥꯔꯤ ꯑꯃ ꯂꯩꯕꯒꯤꯅꯤ꯫ ꯄꯨꯟꯁꯤꯕꯗꯨ ꯃꯄꯥꯗ ꯃꯃꯤꯠꯇꯨ ꯌꯦꯟꯈꯠꯂꯛꯂꯤ꯫ ꯅꯟꯗꯣꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯅꯪ ꯍꯧꯖꯤꯛ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯦ, ꯑꯗꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ꯫ ꯂꯦꯝꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯂꯤ꯫ ꯁꯅꯥ, ꯑꯩꯈꯣꯏꯁꯦ ꯍꯟꯅꯨꯔꯦꯅꯦꯍꯦ, ꯍꯧꯖꯤꯛꯇꯤ ꯏꯁꯨꯒꯥꯏꯗꯨ ꯎꯅꯤꯡꯂꯦ, ꯑꯗꯨꯅ ꯅꯪ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤꯀꯣ꯫ ꯃꯃꯥ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕꯗꯨ ꯒ꯭ꯌꯥꯟ ꯈꯪꯃꯝꯃꯝꯃꯤ꯫ ꯄꯥꯎꯈꯨꯝ ꯄꯤꯐꯝꯁꯨ ꯈꯪꯗꯦ, ꯀꯔꯤ ꯈꯨꯝꯒꯅꯤ ꯈꯪꯗꯦ, ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩ꯫ ꯅꯟꯗꯣꯁꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯤ꯫ ꯀꯔꯤꯒꯤꯅꯣ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯤ? ꯇꯨꯃꯤꯟꯅ ꯂꯩꯒꯅꯨꯀꯣ, ꯍꯥꯏꯅꯤꯡꯕ ꯋꯥꯗꯤ ꯐꯝꯖꯤꯜꯂꯒ ꯂꯩꯒꯅꯨ, ꯁꯠ-ꯁꯠ ꯍꯥꯏꯗꯧꯅꯤ꯫ ꯄꯨꯟꯁꯤꯕꯗꯨ ꯃꯥꯒ ꯂꯥꯏꯖꯒ ꯂꯩꯅꯔꯤꯕ ꯃꯔꯤꯗꯨ ꯍꯦꯛ ꯍꯥꯏꯕꯁꯨ ꯉꯝꯗ ꯋꯥꯔꯤꯗꯨ ꯑꯃꯔꯣꯝꯗ ꯄꯨꯊꯣꯛꯇꯨꯅ ꯌꯥꯝ ꯏꯪꯅ ꯇꯞꯅ ꯈꯨꯝꯂꯛꯂꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯦ ꯕꯕꯥ ꯈꯔ ꯂꯥꯞꯅ ꯊꯝꯈꯤꯁꯤꯗ꯫ ꯑꯩ ꯍꯧꯖꯤꯛ ꯀꯩꯝꯇ ꯇꯧꯕꯁꯨ ꯅꯠꯇ꯭ꯔꯤ, ꯌꯨꯝ ꯄꯥꯜꯂꯒ ꯍꯦꯟꯅ ꯃꯊꯥ ꯁꯥꯅꯕ ꯊꯕꯛꯅꯤ꯫ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯅꯪ ꯀꯩꯁꯨ ꯋꯥꯒꯅꯨꯀꯣ, ꯏꯄꯥ ꯂꯩꯔꯤꯁꯤꯗꯤ꯫ ꯍꯟꯗꯛ ꯊꯥ ꯈꯔꯁꯤꯗ ꯅꯪꯒ ꯆꯥꯟꯅꯒꯗꯕ ꯊꯕꯛ ꯑꯃ ꯌꯦꯡꯂꯒ ꯇꯧꯁꯤꯟꯅꯕ ꯇꯧꯁꯤ꯫ ꯔꯟꯕꯤꯔ ꯈꯣꯏꯗꯁꯨ ꯆꯠꯂꯨꯔꯅꯨꯀꯣ꯫ ꯊꯕꯛꯀꯤ ꯋꯥ ꯄꯨꯁꯤꯜꯂꯛꯄꯗꯨꯗ ꯄꯨꯟꯁꯤꯕꯗꯨ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯏ꯫ ꯕꯕꯥ, ꯁꯨꯝ ꯌꯦꯠꯅꯕꯁꯦ ꯅꯨꯡꯉꯥꯏꯇꯦ, ꯍꯟꯖꯤꯟ ꯍꯟꯖꯤꯟꯁꯨ ꯍꯥꯏꯈ꯭ꯔꯦ, ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯤ, ꯑꯩꯒꯤ ꯊꯕꯛꯀꯤꯗꯃꯛ ꯕꯕꯥꯅ ꯋꯥꯕꯤꯒꯅꯨ꯫ ꯑꯩꯒꯤ ꯊꯕꯛꯀꯤꯔ ꯕꯕꯥꯅ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯁꯥꯟꯅꯁꯦꯅ ꯀꯧꯔꯤꯕꯁꯦ? ꯄꯨꯟꯁꯤꯕꯅ ꯁꯥꯎꯔꯞ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯂꯤꯡꯖꯦꯜꯒ ꯂꯦꯝꯕꯤꯒꯗꯣ ꯄꯨꯟꯁꯤꯕꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯂꯤ꯫ ꯅꯟꯗꯣꯁꯨ ꯈꯪꯉꯥꯏ ꯍꯥꯏꯔꯛꯂꯤ꯫ ꯅꯪꯒꯤ ꯊꯕꯛꯇꯨꯒꯤ ꯅꯠꯇꯦꯅꯦ ꯑꯩꯅ ꯀꯧꯔꯤꯕꯁꯦ, ꯂꯪ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯒꯤꯅꯤ꯫ ꯄꯨꯟꯁꯤꯕꯗꯨ ꯃꯄꯥꯗ ꯉꯛꯅ ꯌꯦꯡꯂꯗꯨꯅ ꯕꯕꯥ, ꯑꯩ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕ ꯃꯇꯝ ꯅꯠꯇ꯭ꯔꯤ, ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤꯁꯤꯅꯤ, ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯈꯤꯔꯣꯏ꯫ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯈꯟꯊꯗ꯭ꯔꯤꯁꯤꯕꯣ? ꯅꯨꯄꯤ ꯊꯤꯕꯕꯨ ꯐꯥꯒꯤꯔꯣ? ꯑꯩ ꯍꯧꯖꯤꯛ ꯁꯦꯜ ꯊꯣꯛꯇ꯭ꯔꯤ, ꯅꯨꯄꯤ ꯊꯤꯕ ꯉꯝꯈꯤꯔꯣꯏ꯫ ꯅꯪꯅ ꯁꯦꯜ ꯊꯣꯛꯇꯕꯗꯨꯒꯤ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦꯅꯦꯍꯦ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯕꯅꯤ꯫ ꯅꯪꯅꯁꯨ ꯍꯥꯏꯈꯤꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯏꯃꯧ ꯊꯤꯌꯣꯅ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯅꯟꯗꯣꯗꯣ ꯐꯤꯡꯂꯞ ꯍꯥꯏꯔꯛꯂꯤ꯫ ꯂꯤꯡꯖꯦꯜꯗꯣ ꯃꯃꯥꯒꯤ ꯃꯈꯨꯠꯇ ꯀꯟꯅ ꯄꯥꯏꯁꯜꯂꯛꯂꯤ꯫ ꯄꯨꯟꯁꯤꯕꯗꯨ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯋꯥ ꯑꯣꯏꯕꯅ ꯃꯄꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯈꯪꯗꯦ, ꯃꯀꯨꯛꯇꯨ ꯅꯣꯟꯊꯔꯒ ꯇꯨꯃꯤꯟꯅ ꯐꯝꯗꯅ ꯂꯩ꯫ ꯂꯦꯝꯕꯤꯗꯨ ꯄꯥꯈꯠꯅ ꯃꯄꯨꯔꯣꯏꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯂꯤ꯫ ꯑꯁ ꯃꯣꯏ ꯕꯕꯥ, ꯑꯝꯇ ꯇꯞꯊꯕꯤꯌꯨꯕ꯫ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯃꯥ꯫ ꯂꯦꯝꯕꯤꯁꯨ ꯄꯨꯟꯁꯤꯕꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯄꯥꯏꯗꯨꯅ ꯁꯅꯥ, ꯅꯪꯁꯨ ꯄꯪꯁꯥꯎ ꯁꯥꯎꯒꯠꯀꯅꯨ, ꯒ꯭ꯌꯥꯟ ꯇꯥꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯅꯁꯦ꯫ ꯄꯨꯟꯁꯤꯕꯗꯨ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯗꯦ꯫ ꯅꯟꯗꯣꯁꯨ ꯃꯈꯥ ꯁꯝꯊꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯍꯟ ꯑꯣꯏꯔꯦ, ꯅꯆꯥꯅꯨꯄꯥꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯦꯅꯦꯍꯦ꯫ ꯂꯤꯡꯖꯦꯜꯗꯣ ꯐꯠ ꯈꯨꯝꯂꯛꯂꯤ꯫ ꯕꯕꯥ, ꯅꯣꯏ ꯅꯆꯥꯅꯨꯄꯥꯒꯤ ꯁꯨꯝ ꯍꯥꯏꯅꯕꯤꯌꯨꯀꯣ, ꯑꯩꯒꯤ ꯋꯥꯗꯤ ꯄꯨꯊꯣꯛꯄꯤꯔꯛꯀꯅꯨ꯫ ꯄꯨꯟꯁꯤꯕꯁꯨ ꯍꯟꯗꯛꯇꯤ ꯁꯠ ꯈꯨꯝꯂꯛꯂꯤ꯫ ꯏꯆꯟꯒꯤ ꯃꯇꯝ ꯍꯦꯟꯕꯒꯤ ꯑꯣꯏꯔꯗꯤ ꯏꯆꯟ ꯍꯥꯟꯅ ꯍꯣꯡꯕꯤꯔꯁꯦ ꯕꯕꯥ꯫ ꯂꯤꯡꯖꯦꯜꯗꯨ ꯃꯃꯤꯠꯀ ꯂꯥꯎꯊꯣꯔꯛꯂꯗꯨꯅ ꯇꯥꯅꯤꯡꯗꯦꯀꯣ ꯗꯥꯆꯧ, ꯑꯩꯈꯣꯏꯗꯤ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤꯀꯣ꯫ ꯕꯕꯥ, ꯅꯣꯏ ꯅꯆꯥꯅꯨꯄꯥꯗꯣ ꯉꯝꯅꯕ ꯉꯥꯡꯅꯧ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯡꯖꯦꯜꯗꯣ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯦ꯫ ꯅꯟꯗꯣꯁꯨ ꯆꯠꯈ꯭ꯔꯤꯕ ꯂꯤꯡꯖꯦꯜꯗ ꯌꯦꯡꯂꯗꯨꯅ ꯃꯁꯤꯃꯁꯨ ꯏꯔꯥꯡ ꯈꯪꯈꯤꯗ꯭ꯔꯕ? ꯃꯥꯏ ꯕꯕꯥ, ꯃꯈꯥ ꯇꯥꯕꯤꯔꯛꯑꯣ꯫ ꯅꯟꯗꯣꯁꯨ ꯐꯤꯡꯒꯠꯂꯝꯕꯗꯣ ꯈꯤꯇꯪ ꯐꯥꯊꯔꯒ ꯌꯥꯝ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯁꯅꯥ, ꯑꯩꯈꯣꯏꯅ ꯁꯦꯠꯂꯤꯕꯁꯦ ꯅꯪ ꯌꯥꯗꯕꯁꯨ ꯌꯥꯔꯣꯏ, ꯌꯥꯐꯝꯁꯨ ꯊꯣꯛꯏ꯫ ꯋꯥꯔꯤꯁꯦ ꯊꯦꯛꯇꯅ ꯀꯣꯏꯗꯅ ꯇꯧꯔꯔꯣꯏ, ꯁꯝꯖꯤꯜꯂꯁꯤ꯫ ꯁꯨꯝꯗꯧꯕꯅꯤ, ꯅꯍꯥꯟꯗꯣ ꯅꯃꯥꯒ ꯑꯩꯒ ꯆꯠꯂꯒ ꯏꯃꯧ ꯌꯦꯡꯉꯨꯔꯦ꯫ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗꯨꯗ ꯄꯨꯟꯁꯤꯕꯗꯣ ꯄꯤꯁꯨꯝꯗ ꯈꯪꯆꯨꯛ ꯁꯨꯛꯆꯤꯜꯂꯤ꯫ ꯅꯟꯗꯣꯁꯨ ꯃꯈꯥ ꯁꯝꯊꯔꯛꯂꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯄꯥꯗꯨꯒ ꯑꯩꯒꯁꯨ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯄꯅꯤ꯫ ꯃꯣꯏ ꯑꯁꯣꯝꯒꯤꯗ ꯂꯣꯏꯅ ꯌꯥꯅꯔꯦ, ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯔꯦꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯍꯟꯗꯛ ꯆꯍꯤꯁꯤꯗ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤꯅ ꯍꯥꯏꯔꯝꯂꯕꯅꯤ꯫ ꯄꯨꯟꯁꯤꯕꯗꯣ ꯈꯣꯟꯖꯦꯜꯗꯨ ꯀꯜꯂ ꯑꯁ ꯀꯩꯅꯣ ꯕꯕꯥꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯨꯄꯤꯗꯨ ꯌꯦꯡꯕ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯑꯝꯇꯁꯨ ꯍꯥꯏꯕꯤꯔꯝꯗꯕ? ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯊꯤꯌꯨ ꯍꯥꯏꯈꯤꯕꯗꯥꯏꯅꯦ? ꯅꯪ ꯅꯨꯄꯤ ꯀꯣꯏꯕꯁꯨ ꯅꯠꯇꯦ, ꯅꯪꯒꯤ ꯋꯥ ꯍꯪꯕꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦꯅ ꯈꯜꯂꯤꯅꯦ? ꯍꯣꯏ, ꯑꯩꯅ ꯃꯇꯝ ꯑꯃꯗ ꯕꯕꯥ ꯍꯣꯏꯗ ꯑꯄꯥꯝꯕ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯈꯤꯕꯗꯨꯗꯤ ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯤ ꯂꯩꯇꯕꯒꯤꯅꯤ꯫
ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗꯨꯗ ꯂꯦꯝꯕꯤꯒ ꯅꯟꯗꯣꯒꯗꯣ ꯉꯛꯅ ꯈꯪꯉꯤꯉꯤꯡꯅꯩ ꯄꯨꯟꯁꯤꯕꯁꯨ ꯃꯈꯥ ꯁꯝꯊꯔꯛꯂꯤ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯈꯪꯅꯕ ꯂꯩꯇ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒ ꯈꯪꯅꯖꯕ ꯅꯨꯄꯤ ꯂꯩꯔꯤ ꯍꯣꯡꯅꯁꯨ ꯃꯥꯒ ꯍꯣꯡꯒꯅꯤ ꯕꯕꯥ ꯍꯣꯏꯅ ꯍꯥꯏꯅꯔꯨꯔꯕ ꯅꯨꯄꯤꯗꯣ ꯍꯥꯏꯗꯣꯛꯄꯤꯈ꯭ꯔꯣ ꯋꯥꯔꯤꯁꯦ ꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯄꯨꯟꯁꯤꯕꯗꯣ ꯃꯈꯥ ꯌꯥꯝ ꯇꯥꯅꯔꯛꯇ꯭ꯔꯤꯉꯩꯗ ꯐꯨꯛ ꯍꯧꯒꯠꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯂꯦꯝꯕꯤꯗꯨ ꯉꯛꯆꯥꯅꯅ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯗꯨꯅ ꯁꯅꯥ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯅꯟꯗꯣꯁꯨ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯗꯨꯅ ꯈꯣꯟꯖꯦꯜꯗꯨ ꯀꯟꯇꯛ ꯂꯥꯎꯔꯛꯂꯤ ꯅꯪ ꯅꯨꯄꯤ ꯀꯣꯏ ꯍꯥꯏꯕꯗꯤ ꯅꯍꯥꯟ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯁꯥꯃꯛꯅ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯊꯤꯌꯨ ꯍꯥꯏꯗꯣꯛꯈ꯭ꯔꯒ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯃꯆꯥꯕꯨ ꯍꯥꯏꯔꯨꯔꯒ ꯑꯗꯨ ꯑꯗꯥ ꯃꯗꯨ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯑꯩ ꯈꯪꯗꯦ ꯂꯨꯍꯣꯡꯕ ꯀꯥꯏꯕꯗꯤ ꯌꯥꯔꯣꯏ ꯑꯩꯕꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯍꯟꯕꯁꯨ ꯌꯥꯔꯣꯏ ꯃꯄꯥꯅ ꯉꯥꯡꯍꯧꯔꯤꯕꯗꯨ ꯄꯨꯟꯁꯤꯕꯗꯨ ꯇꯥꯏ ꯃꯁꯥꯅ ꯈꯣꯏꯁꯥꯎꯅꯅ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯂꯛꯂꯒ ꯃꯊꯥ ꯁꯥꯅ ꯐꯃꯨꯡꯗ ꯇꯞꯅ ꯐꯝꯊꯩ ꯑꯗꯨꯒ ꯋꯥꯈꯜꯗꯨꯗꯁꯨ ꯈꯜꯂꯤ ꯀꯅꯥ ꯅꯨꯄꯤꯅꯣ ꯃꯣꯏꯅ ꯍꯥꯏꯅꯔꯨꯁꯤꯕꯣ ꯋꯥꯈꯜꯁꯦ ꯅꯣꯡꯃꯇ ꯄꯣꯊꯥꯐꯝ ꯈꯪꯗꯦꯗ ꯋꯥꯐꯝꯁꯦ ꯑꯉꯥꯡꯗꯨꯅ ꯇꯥꯔꯗꯤ ꯑꯦꯛꯖꯥꯝ ꯃꯌꯥꯁꯤꯗ ꯂꯥꯏꯔꯤꯛ ꯑꯝꯇ ꯄꯥꯐꯝ ꯈꯪꯂꯔꯣꯏ ꯄꯨꯟꯁꯤꯕꯁꯨ ꯃꯥꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯔꯤꯕ ꯅꯨꯄꯤꯁꯦ ꯃꯂꯩꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯁꯣꯝꯗ ꯅꯟꯗꯣꯁꯨ ꯌꯥꯝ ꯁꯥꯎꯅ ꯂꯦꯝꯕꯤꯗ ꯌꯦꯡꯂꯗꯨꯅ ꯃꯃꯥ ꯅꯆꯥꯅꯨꯄꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦꯗ ꯃꯣꯏ ꯕꯕꯥ ꯑꯩ ꯒ꯭ꯌꯥꯟꯒ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯠꯂꯤꯕꯁꯦ ꯃꯄꯥ ꯑꯩꯅ ꯃꯥꯒꯤ ꯐꯠꯇꯅꯕ ꯇꯧꯒꯗ꯭ꯔꯣ ꯂꯦꯝꯕꯤꯗꯣ ꯇꯨꯃꯤꯟꯅ ꯂꯩ ꯃꯥ ꯀꯔꯤ ꯇꯧꯒꯅꯤ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯅꯟꯗꯣꯁꯨ ꯁꯥꯎꯅ ꯑꯁꯤꯗ ꯋꯥ ꯌꯥꯝ ꯍꯥꯏꯅꯗꯅ ꯀꯥꯟꯅꯗꯦ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯃꯃꯥ ꯃꯥꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩ ꯆꯣꯞꯄ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯉꯝꯗꯅ ꯂꯨꯍꯣꯡꯕ ꯀꯥꯏꯔꯕ ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄꯒꯤ ꯋꯥꯗꯤ ꯂꯩꯇ꯭ꯔꯦ ꯂꯦꯝꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯕꯨ ꯊꯦꯝꯖꯤꯜꯂꯛꯂꯤ ꯑꯁ ꯃꯣꯏ ꯕꯕꯥ ꯑꯝꯇ ꯇꯞꯊꯕꯤꯌꯨꯕ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯃꯝꯃꯤ ꯃꯥꯅ ꯅꯨꯄꯤ ꯀꯣꯏ ꯍꯥꯏꯔꯤꯁꯦ ꯊꯥꯖꯕ ꯉꯝꯗꯦ ꯀꯣꯏꯔꯝꯂꯣꯏꯌꯦ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯑꯩ ꯔꯟꯕꯤꯔꯗ ꯀꯣꯜ ꯇꯧꯔꯒꯅꯦ ꯑꯃꯨꯛꯇ ꯍꯪꯒꯦ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯔꯟꯕꯤꯔꯗ ꯌꯥꯝ ꯊꯨꯅ ꯀꯣꯜ ꯇꯧꯔꯤ ꯔꯟꯕꯤꯔꯁꯨ ꯄꯥꯏꯈꯠꯂꯛꯂꯤ ꯍꯜꯂꯣ ꯕꯕꯥ ꯍꯥꯎ ꯍꯥꯎ ꯆꯥꯛ ꯆꯥꯔꯕꯣ ꯅꯪꯕꯣ ꯆꯥꯔꯤ ꯕꯕꯥ ꯅꯟꯗꯣꯗꯨ ꯌꯥꯝ ꯏꯪꯅ ꯇꯞꯅ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯁ꯭ꯀꯨꯜꯗ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯨꯝꯗ ꯂꯩꯕ꯭ꯔꯥ ꯁ꯭ꯀꯨꯜꯗ ꯂꯩꯌꯦ ꯕꯕꯥ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ ꯏꯍꯦ ꯕꯕꯥꯁꯦ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅ ꯇꯧꯕꯅꯤ ꯁ꯭ꯀꯨꯜꯗ ꯂꯩꯔꯗꯤ ꯐꯔꯛ ꯇꯥꯗꯧꯕ ꯃꯥꯜꯂꯦ ꯀꯣꯟ ꯍꯪꯂꯒꯦꯀꯣ ꯕꯕꯥ ꯀꯩꯁꯨꯝꯇ ꯀꯥꯏꯗꯦ ꯑꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯌꯥꯅꯤꯌꯦ ꯅꯟꯗꯣꯗꯨ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯊꯔꯛꯂꯒ ꯈꯣꯟꯖꯦꯜꯗꯨ ꯈꯤꯇꯪ ꯇꯞꯊꯔꯗꯨꯅ ꯔꯟꯕꯤꯔ ꯅꯪꯒꯤ ꯃꯔꯨꯞꯄꯨ ꯅꯨꯄꯤ ꯀꯣꯏꯕ꯭ꯔꯅꯦ ꯔꯟꯕꯤꯔꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯁꯠ ꯈꯨꯝꯂꯛꯂꯤ ꯀꯣꯏꯗꯦꯗ ꯕꯕꯥ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯔꯟꯕꯤꯔꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯟꯗꯣꯗꯣ ꯂꯦꯝꯕꯤꯗ ꯁꯠ ꯌꯦꯡꯂꯛꯂꯤ ꯂꯦꯝꯕꯤꯁꯨ ꯀꯔꯤ ꯍꯥꯏꯔꯛꯂꯤꯅꯣ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯂꯤ ꯅꯟꯗꯣꯁꯨ ꯀꯣꯏꯗꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯐꯠ ꯐꯠꯀ ꯍꯥꯏꯔꯗꯨꯅ ꯐꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯗꯨꯒ ꯅꯪꯒꯤ ꯃꯔꯨꯞꯅ ꯍꯧꯖꯤꯛꯇ ꯅꯨꯄꯤ ꯀꯣꯏꯕ ꯂꯩꯌꯦꯅ ꯍꯥꯏꯔꯝꯃꯤꯅꯦ ꯍꯥꯏꯖꯜꯂꯤꯅꯦ ꯕꯕꯥ ꯀꯣꯏꯗꯕꯅꯤ ꯕꯕꯥꯅ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕꯗꯨꯗ ꯍꯥꯏꯖꯜꯂꯤ ꯁꯣꯏ ꯑꯣꯏꯔꯝꯅꯤ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗ ꯍꯧꯗꯣꯛꯂꯨꯕꯗ ꯃꯥꯒꯤ ꯈꯪꯅꯕ ꯂꯩ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯣ ꯄꯥꯝꯗꯦ ꯂꯨꯍꯣꯡꯕ ꯇꯥꯔꯕꯁꯨ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯤꯗꯨꯒ ꯑꯣꯏꯅ ꯂꯨꯍꯣꯡꯒꯅꯤꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦꯅꯦꯍꯦ ꯔꯟꯕꯤꯔꯗꯨ ꯊꯤꯛ ꯊꯤꯛ ꯅꯣꯛꯈꯠꯂꯛꯂꯤ ꯇꯧꯕꯒꯤꯗꯤ ꯕꯕꯥ ꯃꯦꯂꯩꯗꯨ ꯅꯍꯥꯟꯋꯥꯏꯗꯒꯤ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯗꯕꯅꯤ ꯑꯗꯨꯒꯤ ꯁꯨꯝ ꯍꯥꯏꯖꯤꯜꯂꯤ ꯑꯣꯏꯔꯝꯒꯅꯤꯌꯦ ꯅꯍꯥꯟꯋꯥꯏ ꯄꯥꯝꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯍꯣꯡꯕ ꯌꯥꯝ ꯂꯩꯔꯦꯗ ꯅꯨꯄꯤꯗꯣ ꯃꯁꯛ ꯃꯇꯧꯁꯨ ꯑꯗꯨꯝ ꯐꯖꯩ ꯃꯁꯥꯁꯨ ꯃꯇꯤꯛ ꯆꯥꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯄꯥꯗꯨꯃꯁꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯤ ꯉꯥꯏꯁꯦꯟ ꯑꯣꯏꯕꯗ ꯑꯩꯅꯁꯨ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯗꯣ ꯍꯦꯛ ꯊꯣꯛꯎꯔꯦ ꯔꯟꯕꯤꯔ ꯑꯗꯨꯅ ꯅꯪꯒꯤ ꯃꯔꯨꯞꯅ ꯌꯥꯗ꯭ꯔꯕꯁꯨ ꯂꯨꯍꯣꯡꯕꯗꯤ ꯀꯥꯏꯕ ꯌꯥꯔꯣꯏꯀꯣ ꯌꯥꯝ ꯍꯦꯟꯖꯟꯅ ꯈꯟꯕꯤꯔꯨꯅꯨꯗ ꯕꯕꯥ ꯑꯩꯁꯨ ꯍꯥꯏꯒꯦ ꯃꯥꯅ ꯌꯥꯗ ꯌꯥꯄꯣꯟꯇꯦ ꯍꯣꯏ ꯅꯣꯏꯅꯁꯨ ꯈꯔ ꯍꯥꯏꯌꯣ ꯔꯟꯕꯤꯔ ꯏꯄꯥ ꯆꯣꯞꯄ ꯌꯥꯗꯕꯅꯤ ꯅꯍꯥꯟ ꯃꯈꯩꯅ ꯅꯨꯄꯤ ꯀꯣꯏ ꯍꯥꯏꯔꯛꯇ꯭ꯔꯒ ꯍꯟꯗꯛ ꯅꯣꯏ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯔꯒ ꯃꯥꯅ ꯅꯨꯄꯤ ꯈꯪꯅꯕ ꯂꯩ ꯍꯥꯏꯕꯗꯨꯗ ꯑꯩꯗꯤ ꯅꯣꯏ ꯁ꯭ꯀꯨꯜꯗ ꯁꯥꯇ꯭ꯔꯤꯒ ꯀꯣꯏꯅꯔꯕ ꯍꯥꯏꯅ ꯈꯜꯂꯨꯔꯤꯅꯤꯅꯦꯍꯦ ꯔꯟꯕꯤꯔꯗꯣ ꯉꯁꯥꯏ ꯃꯈꯩ ꯏꯉꯥꯎ ꯉꯥꯎꯅ ꯈꯨꯝꯂꯝꯕꯗꯣ ꯅꯟꯗꯣꯅ ꯁꯥꯇ꯭ꯔꯤ ꯄꯜꯂꯛꯄꯗꯨꯗ ꯍꯟꯗꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯅꯟꯗꯣꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ ꯅꯣꯏꯅꯁꯨ ꯈꯔ ꯍꯥꯏꯌꯨꯀꯣ ꯃꯥ ꯃꯁꯥꯅ ꯌꯥꯗ꯭ꯔꯕꯁꯨꯅꯦ ꯑꯩꯗꯤ ꯅꯨꯄꯤ ꯍꯥꯏꯔꯨꯔꯕꯅꯤ ꯂꯨꯍꯣꯡꯕꯗꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯔꯟꯕꯤꯔꯗꯣ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯅ ꯍꯣꯏ ꯕꯕꯥ ꯐꯔꯦ ꯑꯗꯨꯗꯤ ꯊꯝꯂꯒꯦꯀꯣ ꯅꯟꯗꯣꯅ ꯀꯣꯜ ꯍꯦꯛ ꯀꯛꯈꯤꯕꯒ ꯔꯟꯕꯤꯔꯗꯣ ꯃꯁꯥꯗꯨ ꯂꯩꯇꯥꯗꯕꯒꯨꯝ ꯇꯧꯔꯤ ꯄꯨꯟꯁꯤꯕꯒꯤ ꯅꯝꯕꯔꯗꯨꯗ ꯌꯥꯝ ꯊꯨꯅ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯑꯣꯐ ꯍꯥꯏꯔꯛꯂꯤ ꯀꯩꯅꯣ ꯁꯤꯅ ꯂꯨꯍꯣꯡꯁꯤ ꯍꯥꯏꯔꯨꯕꯒꯤ ꯐꯣꯟꯒ ꯑꯣꯐ ꯊꯝꯂꯤꯁꯤꯅ ꯍꯔꯥꯎꯒꯦꯗꯤ ꯂꯩꯇꯦ ꯑꯩꯒꯁꯨ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯄꯁꯤ ꯅꯣꯡꯃꯇ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯁꯥꯃꯤꯟ ꯑꯝꯇ ꯎꯈꯤꯗ꯭ꯔꯤꯗ ꯃꯥꯒꯤꯁꯤꯕꯨ ꯂꯣꯠꯅ ꯀꯣꯏꯔꯤꯖꯥꯠꯂꯣ ꯀꯅꯥꯗ ꯍꯪꯁꯤꯒꯦ ꯑꯩꯕꯣ ꯑꯣ
ꯂꯩꯁꯦꯝꯕꯗ ꯑꯝꯇ ꯍꯪꯒꯦꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯔꯟꯕꯤꯔꯗꯣ ꯄꯟꯊꯕ ꯇꯧꯗ ꯌꯥꯝ ꯊꯨꯅ ꯂꯩꯁꯦꯝꯕꯗ ꯀꯣꯜ ꯇꯧꯔꯤ ꯑꯃꯗꯨ ꯃꯁꯨ ꯕꯤꯖꯤ ꯂꯩꯔꯝꯂꯤ ꯑꯗꯨꯕꯨ ꯌꯥꯝ ꯊꯨꯅ ꯄꯥꯏꯈꯠꯂꯛꯂꯤ ꯍꯜꯂꯣ ꯆꯤꯔꯥꯏ ꯍꯥꯎ ꯗꯣꯛꯇꯔ ꯕꯤꯖꯤ ꯂꯩꯔꯝꯃꯤꯁꯤꯅ ꯅꯆꯟꯅꯨꯄꯤꯔꯥ ꯀꯔꯟ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ ꯅꯨꯄꯥꯅ ꯆꯨꯔꯨꯡꯒꯗꯕ ꯈꯤꯇꯪ ꯉꯥꯏꯔꯦ ꯔꯟꯕꯤꯔꯗꯣ ꯉꯛꯅ ꯀꯔꯤꯕ ꯂꯩꯁꯦꯝꯕꯗꯣ ꯍꯥꯏꯈꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ ꯋꯥꯔꯤꯗꯨ ꯁꯠ ꯊꯩꯗꯣꯔꯛꯂꯤ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏ ꯁꯣꯝ ꯆꯤꯔꯥꯏꯅ ꯏꯊꯥ ꯊꯥꯖꯗꯅ ꯀꯣꯜꯒ ꯇꯧꯔꯛꯂꯤꯁꯤꯕꯣ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯋꯥ ꯊꯩꯗꯣꯛꯄꯗꯤ ꯍꯩꯔꯦꯅꯦ ꯀꯩꯅꯣꯝꯃ ꯍꯪꯒꯦ ꯇꯧꯕꯅꯦ ꯌꯥꯅꯤ ꯍꯦꯛꯇ ꯍꯪꯕꯤꯌꯨ ꯄꯨꯟꯁꯤꯕꯁꯦ ꯅꯨꯄꯤ ꯀꯣꯏꯕ꯭ꯔꯣ ꯔꯟꯕꯤꯔꯒꯤ ꯋꯥꯍꯪꯗꯨꯗ ꯂꯩꯁꯦꯝꯕꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯁꯥꯗꯩ ꯊꯛ ꯊꯛꯅ ꯀꯣꯏꯗꯕꯅꯤꯗ ꯔꯟꯕꯤꯔꯗꯣ ꯑꯗꯨꯗ ꯃꯁꯥꯗꯣ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ ꯑꯗꯨꯅꯦꯕ ꯀꯣꯏꯗꯕꯅꯦꯕ ꯃꯥꯅ ꯍꯥꯏꯖꯤꯜꯂꯤ ꯑꯣꯏꯔꯝꯒꯅꯤꯕ ꯑꯣꯛꯇꯕꯗꯣ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅ ꯑꯩ ꯀꯣꯛꯀ ꯉꯥꯎꯔꯦ ꯍꯣ ꯕꯕꯥꯅ ꯃꯦꯂꯩꯒ ꯂꯨꯍꯣꯡꯅꯕ ꯋꯥ ꯍꯥꯏꯕꯗꯅꯦ ꯅꯨꯄꯤ ꯀꯣꯏꯅꯕ ꯂꯩ ꯍꯣꯡꯕ ꯇꯥꯔꯕꯁꯨ ꯃꯥꯒ ꯀꯣꯏꯅꯔꯤꯕ ꯅꯨꯄꯤꯗꯨꯒ ꯍꯣꯡꯒꯅꯤꯅ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯃ ꯍꯥꯏꯕ ꯑꯗꯨꯗ ꯕꯕꯥꯅ ꯅꯨꯄꯤ ꯀꯣꯏ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥꯅ ꯍꯪꯂꯛꯄꯅꯤꯗ ꯂꯩꯁꯦꯝꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯔꯗꯤ ꯄꯨꯡꯆꯥꯏ ꯆꯥꯏꯅꯔꯛꯇꯣꯔꯦ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯀꯔꯤꯅꯣ ꯅꯨꯄꯥ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯑꯩ ꯒ꯭ꯌꯥꯟ ꯁꯨꯛꯇꯥ ꯇꯥꯗ꯭ꯔꯤ ꯇꯥꯔꯣꯏ ꯄꯨꯟꯁꯤꯕꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯅꯤ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯗꯣꯔꯤꯁꯦ ꯁꯥꯔ ꯔꯟꯕꯤꯔꯗꯣ ꯃꯃꯥꯏꯗꯣ ꯁꯠꯂꯩ ꯊꯣꯔꯛꯂꯤ ꯑꯟꯖꯨ ꯑꯣꯏꯔꯝꯕꯗꯨꯗ ꯔꯟꯕꯤꯔꯗꯣ ꯋꯥꯔꯤ ꯃꯈꯥ ꯁꯝꯊꯗ꯭ꯔꯤ ꯀꯣꯜꯗꯣ ꯁꯠ ꯀꯛꯊꯠꯂꯗꯨꯅ ꯀꯔꯤ ꯂꯩꯔꯦ ꯑꯟꯖꯨꯗꯣ ꯌꯥꯝ ꯏꯀꯥꯏꯅ ꯃꯃꯥꯏꯗꯣ ꯅꯣꯟꯊꯔꯒ ꯁꯥꯔ ꯂꯤꯅꯥꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯀꯩ ꯑꯣꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯣ ꯃꯀꯣꯛ ꯆꯤꯛꯏꯌꯦ ꯁꯥꯔ ꯑꯣ ꯅꯪ ꯆꯠꯂꯣ ꯑꯩ ꯒꯨꯂꯤ ꯄꯨꯔꯒ ꯂꯥꯛꯑꯒꯦ ꯍꯣꯏ ꯁꯥꯔ ꯑꯁꯤ ꯍꯥꯏꯔꯒ ꯑꯟꯖꯨꯗꯣ ꯃꯃꯥꯏꯗꯣ ꯁꯠꯂꯩ ꯊꯣꯛꯂꯒ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯑꯟꯖꯨ ꯔꯟꯕꯤꯔꯗꯣ ꯈꯪꯀꯧ ꯀꯧꯔꯛꯄꯅꯤ ꯑꯟꯖꯨꯁꯨ ꯃꯃꯥꯏꯗꯣ ꯁꯠꯂꯩ ꯊꯣꯔꯛꯂꯒ ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠꯅ ꯁꯥꯔ ꯀꯩ ꯍꯥꯏꯒꯦ ꯔꯟꯕꯤꯔꯗꯣ ꯀꯩꯝꯇ ꯊꯧꯁꯥꯗꯅ ꯁꯠ ꯈꯨꯝꯂꯛꯂꯤ ꯀꯩꯁꯨ ꯅꯠꯇꯦ ꯆꯠꯂꯣ ꯌꯥꯔꯦ ꯑꯟꯖꯨꯗꯣ ꯃꯃꯥꯏꯗꯣ ꯁꯠꯂꯩ ꯊꯣꯔꯛꯂꯒ ꯇꯐꯤꯡ ꯆꯠꯈꯤ ꯔꯟꯕꯤꯔꯁꯨ ꯐꯝꯂꯝꯕꯗꯣ ꯄꯨꯛ ꯍꯧꯒꯠꯂꯗꯨꯅ ꯌꯥꯝ ꯏꯀꯥꯏ ꯊꯤꯔꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯅꯝꯗꯅꯗꯤ ꯌꯦꯡꯍꯧꯔꯤꯗꯅ ꯑꯁꯣꯝꯗ ꯄꯨꯟꯁꯤꯕꯗꯣ ꯃꯤꯀꯞ ꯁꯤꯡꯂꯛꯄꯗ ꯄꯨꯡ 1 ꯇꯥꯔꯒ ꯂꯩꯔꯝꯂꯦ ꯉꯁꯥꯏ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯑꯣꯐ ꯊꯝꯈꯤꯕ ꯐꯣꯟꯗꯣ ꯍꯧꯖꯤꯛ ꯈꯛꯇꯃꯛ ꯅꯤꯡꯁꯤꯡꯂꯛꯂꯤ ꯌꯥꯝ ꯊꯨꯅ ꯑꯣꯐꯇꯣ ꯍꯥꯡꯂꯗꯨꯅ ꯂꯥꯏꯖꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯑꯁꯣꯝꯗ ꯅꯨꯄꯤꯗꯨꯕꯨꯁꯨ ꯉꯥꯏꯔꯒ ꯂꯩꯔꯝꯕ ꯑꯣꯏꯕꯅꯔ ꯔꯤꯡ ꯆꯠꯇ꯭ꯔꯤꯉꯩꯗ ꯄꯥꯏꯕꯅ ꯑꯗꯨꯝ ꯍꯥꯜꯂꯤ ꯍꯜꯂꯣ ꯗꯝꯆꯥ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯐꯣꯟꯗꯣ ꯄꯥꯏꯕꯒ ꯏꯁꯧ ꯍꯥꯟꯅ ꯑꯗꯨꯝ ꯇꯧꯁꯤꯜꯂꯛꯂꯤ ꯄꯨꯟꯁꯤꯕꯁꯨ ꯃꯈꯣꯟꯒꯗꯣ ꯁꯤꯔꯤ ꯑꯉꯥꯡ ꯑꯩ ꯇꯨꯝꯊꯣꯛꯎꯔꯦ ꯂꯥꯏꯖꯁꯨ ꯁꯧꯔꯞꯇꯧꯅ ꯍꯥꯏꯖꯤꯟꯒꯅꯨ ꯑꯁꯦꯡꯕ ꯁꯨꯝ ꯍꯥꯏꯔꯛꯑꯣ ꯑꯩ ꯁꯥꯎꯕꯤꯔꯣꯏꯌꯦ ꯑꯁꯦꯡꯕꯅꯦ ꯑꯉꯥꯡ ꯑꯩ ꯇꯨꯝꯊꯣꯛꯎꯔꯦ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤꯕ ꯂꯥꯏꯖꯗꯣ ꯄꯤꯔꯤꯒ ꯇꯧꯔꯗꯨꯅ ꯗꯝꯆꯥꯗꯤ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯕꯒꯤ ꯍꯔꯥꯎꯃꯟꯗꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯂꯩꯕ ꯑꯩꯅ ꯁꯣꯝꯗ ꯇꯨꯝꯗꯕ ꯃꯈꯩ ꯀꯞꯄꯒꯤ ꯃꯤꯠ ꯄꯣꯝꯕ ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕꯗꯨ ꯃꯃꯤꯠꯇꯨ ꯈꯪꯁꯤꯡ ꯁꯤꯡꯂꯤ ꯇꯨꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯍꯥꯊꯨ ꯀꯅꯥꯅ ꯑꯩ ꯂꯨꯍꯣꯡꯅꯤ ꯍꯥꯏꯅꯣ ꯍꯥꯏꯖꯤꯜꯂꯤꯅꯤ ꯂꯨꯍꯣꯡꯉꯣꯏꯌꯦ ꯂꯥꯏꯖꯗꯨ ꯍꯟꯗꯛꯇꯤ ꯀꯞꯊꯣꯔꯛꯂꯤ ꯀꯞꯄꯒꯤ ꯋꯥ ꯍꯥꯏꯕꯗꯨꯒꯗꯨ ꯍꯤꯛ ꯇꯧꯔꯗꯨꯅ ꯈꯪꯗꯦ ꯗꯝꯆꯥ ꯅꯪ ꯁꯨꯝ ꯂꯣꯠꯂꯤ ꯀꯩꯒꯤꯅꯣ ꯑꯩꯁꯨ ꯄꯥꯎ ꯂꯣꯏꯅ ꯇꯥꯔꯤ ꯈꯪꯕ꯭ꯔꯥ ꯅꯨꯄꯤꯗꯨ ꯊꯕꯛꯀ ꯇꯧꯏ ꯍꯥꯏꯗꯅ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯂꯣꯠꯄꯤꯔꯤꯅꯣ ꯗꯝꯆꯥ ꯅꯪ ꯂꯨꯍꯣꯡꯈꯤꯅꯨꯕ ꯅꯪ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏꯌꯦ ꯄꯨꯟꯁꯤꯕꯗꯨ ꯁꯣꯔ ꯃꯁꯥꯡꯅ ꯍꯣꯟꯊꯔꯗꯨꯅ ꯑꯉꯥꯡ ꯀꯞꯄꯗꯣ ꯍꯥꯟꯅ ꯇꯣꯛꯈꯣꯁꯦ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯁꯦ ꯂꯥꯏꯖꯗꯣ ꯈꯪꯂꯥꯎꯗꯨꯝ ꯂꯥꯎꯁꯤꯜꯂꯛꯂꯤ ꯇꯣꯛꯑꯣꯏꯌꯦ ꯀꯩꯒꯤ ꯇꯣꯛꯇꯣꯏꯅꯣ ꯀꯞꯀꯅꯤ ꯗꯝꯆꯥ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯔꯒ ꯑꯩ ꯉꯣꯛꯀꯗ꯭ꯔꯣ ꯄꯨꯟꯁꯤꯕꯗꯣ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯂꯒ ꯊꯣꯡꯅꯥꯎ ꯃꯄꯥꯗꯨꯗ ꯕ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯂꯦꯞꯂꯤ ꯃꯄꯥꯅ ꯇꯟꯗꯟ ꯑꯃ ꯑꯅꯤ ꯄꯥꯏꯔꯤꯕꯗꯨ ꯌꯦꯡꯂꯗꯨꯅ ꯈꯣꯟꯖꯦꯜꯗꯣ ꯈꯤꯇꯪ ꯇꯞꯊꯔꯒ ꯍꯥꯏꯔꯛꯂꯤ ꯑꯉꯥꯡ ꯁꯦ ꯀꯞꯄ ꯇꯣꯛꯑꯣꯕ ꯑꯩ ꯊꯦꯝꯕ ꯍꯩꯗꯤ ꯀꯞꯄ ꯇꯣꯛꯑꯣꯀꯣ ꯇꯁꯦꯡꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯦ ꯑꯩꯁꯨ ꯉꯁꯤ ꯈꯛꯇ ꯈꯪꯂꯤꯅꯤ ꯕꯕꯥꯅ ꯀꯧꯔꯤꯁꯦ ꯑꯁꯤꯒꯤꯅꯤ ꯈꯪꯂꯝꯂꯗꯤ ꯑꯩ ꯆꯠꯂꯝꯃꯣꯏ ꯑꯗꯨ ꯗꯝꯆꯥꯗꯤ ꯀꯔꯤ ꯈꯨꯝꯂꯝꯒꯦ ꯌꯥꯔꯦ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯁ ꯑꯉꯥꯡ ꯀꯞꯀꯅꯨ ꯍꯥꯏꯕꯅꯤ ꯀꯔꯤꯒꯤ ꯌꯥꯔꯦ ꯍꯥꯏꯗꯣꯏꯅꯣ ꯑꯩꯗꯤ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯈꯪꯅꯕ ꯂꯩ ꯇꯅꯟ ꯐꯥꯎꯕ ꯄꯥꯏꯃꯤꯟꯅꯈ꯭ꯔꯦ ꯂꯨꯍꯣꯡꯕ ꯇꯥꯔꯕꯁꯨ ꯃꯥꯒ ꯍꯣꯡꯒꯅꯤꯅ ꯈꯨꯝꯂꯝꯃꯤ
ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗꯨꯗ ꯂꯥꯏꯖꯗꯣ ꯀꯞꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯗꯨꯅ ꯃꯈꯨꯠꯇꯨꯅ ꯐꯩꯖꯨꯞꯇꯨꯗ ꯅꯥꯜꯂꯒ ꯑꯣꯏꯅꯔꯞ ꯇꯧꯅ ꯍꯥꯏꯔꯛꯂꯤ. ꯑꯗꯨ ꯑꯣꯏꯔꯁꯨ ꯗꯥꯝꯆꯥ, ꯕꯕꯥ ꯍꯣꯏꯅ ꯍꯌꯦꯡ ꯑꯩꯅ ꯈꯪꯂꯛꯄꯗ ꯊꯕꯛ ꯇꯧꯕꯤ, ꯇꯣꯂꯣꯞ ꯆꯥꯕꯤ, ꯗꯥꯏꯃꯟꯒꯨꯝꯕꯤ ꯅꯨꯄꯤꯗꯣ ꯑꯗꯨ ꯑꯣꯏꯅ ꯂꯧꯁꯤ. ꯑꯁꯤꯗꯤ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ, ꯆꯠꯅꯐꯝ ꯈꯪꯂꯣꯏ, ꯂꯩꯇꯨꯝꯒꯨꯝꯕꯅꯤ. ꯅꯣꯡ ꯈꯤꯇꯪ ꯈꯤꯛꯄꯗ ꯀꯥꯏꯈꯤꯅꯤꯗ ꯍꯥꯏꯔꯣꯏꯗ꯭ꯔꯣ? ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯏꯖꯅ ꯍꯩꯕ ꯍꯩꯇꯕꯣꯏ ꯄ꯭ꯔꯃꯥꯅꯤ ꯀꯥꯏꯅ ꯇꯧꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕꯗꯨ ꯈꯪꯅꯧꯇꯨꯝ ꯅꯣꯛꯊꯣꯛꯈꯤꯕ ꯈꯪꯍꯧꯗꯦ. ꯅꯣꯛ ꯅꯣꯛꯇꯅ ꯈꯨꯝꯂꯛꯂꯤ. ꯀꯗꯥꯏꯗꯒꯤ ꯄ꯭ꯔꯃꯥꯅꯣ? ꯑꯉꯥꯡ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗ, ꯑꯃꯨꯛꯇꯕꯨ ꯇꯥꯗ꯭ꯔꯤꯅꯦ. ꯂꯥꯏꯖꯗꯣ ꯁꯥꯎꯔꯛꯄꯗꯧꯅ. ꯅꯣꯛꯀꯅꯨ, ꯗꯥꯝꯆꯥꯗꯤ ꯗꯥꯏꯃꯟ ꯐꯪꯗꯣꯔꯦꯅ ꯍꯔꯥꯎꯔꯤ ꯅꯠꯇ꯭ꯔꯣ? ꯄꯨꯟꯁꯤꯕꯗꯣ ꯍꯟꯗꯛꯇꯤ ꯁꯣꯔ ꯃꯁꯥꯡꯅ ꯍꯟꯊꯔꯛꯂꯒ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯗꯨꯝ ꯍꯥꯏꯔꯛꯂꯤ. ꯑꯉꯥꯡ ꯃꯆꯥꯎ, ꯅꯪ ꯅꯁꯥꯗꯣ ꯑꯝꯇ ꯅꯣꯔꯃꯦꯜ ꯂꯩꯌꯨꯁꯦ. ꯗꯥꯝꯆꯥ ꯋꯥ ꯍꯥꯏꯒꯦ. ꯅꯪꯁꯦ ꯑꯩꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏꯁꯤꯗ ꯀꯅꯥꯁꯨ ꯏꯟꯁꯤꯜꯂꯨꯕ ꯇꯧꯗꯅ ꯏꯍꯥꯟ ꯍꯥꯟꯅ ꯐꯥꯎꯔꯛꯈꯤꯕ ꯅꯨꯡꯁꯤꯕꯅꯤ. ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯅꯪꯁꯦ ꯀꯥꯟꯅꯗꯕ ꯂꯩꯇꯨꯝꯒꯨꯝ ꯎꯔꯕꯁꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡ, ꯋꯥꯈꯜ, ꯊꯃꯣꯏ, ꯏꯁꯥꯗ ꯄꯥꯜꯂꯤꯕ ꯀꯌꯥꯠ ꯈꯨꯗꯤꯡꯃꯛꯅ ꯅꯪꯁꯦ ꯃꯣꯏꯒꯤ ꯗꯥꯏꯃꯟꯗꯒꯤ ꯍꯦꯟꯅ ꯇꯥꯡꯕ ꯑꯩꯒꯤ ꯊꯋꯥꯏꯅꯤ. ꯊꯋꯥꯏ ꯑꯗꯨꯁꯨ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯄꯨꯟꯁꯤꯕꯒꯤ ꯊꯋꯥꯏ.